Arambai Tenggol ga mari leinade Kangpokpi district ta kuki khara hatkiba amasung kharana sogankhibagi thokdokta kuki narco terrorism amasung makoi ga chatminaribisingna atamnana Arambai Tenggol ga mari leinahnaba thorang lakhulaklibasi achumba thawong nate kudam changdam amata yaudana Arambai Tenggol da maral sijinnaba honarakpani haina Arambai Tenggol General Headquarter gi control room operator khaba mangang thadorpa cherol amana hairi cherol sina hai thawdok tholiba mafam madu security gi akanba section thorang lokutuna maitai amata changhandana leirakiba mafamni asigumba tanfam asida Arambai Tenggol paksinaba honarakpasi yumpham yaudabani amasung political gi ithil changbani haina lawi misam miyambo samam namba poganabagi pandamda asigumba semjin sajinba maral sirakpagi thawngasi mamangda su satharakpa laikre aranba paw sandoknibasingna Arambai Tenggol gi mingchathianaba honaba khudakta lepkadabani oidaba ngangba amasung namthak tawba haibasi kuki narco terrorist singi lu tongda yaurabagum tawre masagi khudongchaba khara phangnabagidamak aranba wafam sandoktuna wathok asi makha tana sangthahnaba honare hairi